ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯁꯨꯛꯂꯕ ꯃꯐꯝ ꯑꯃꯈꯛꯇ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡ ꯑꯁꯤ ꯆꯥꯎꯔꯥꯛꯅ 50ꯃꯨꯛ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡ ꯑꯁꯤꯗ ꯅꯨꯄꯥꯒꯤ ꯃꯁꯤꯡꯗꯤ ꯁꯨꯞꯅꯇꯒꯤ 5-6 ꯈꯛꯇꯅꯤ꯫ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯡꯏ꯫ ꯅꯨꯄꯥꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯁꯤꯒꯜꯂꯤ꯫ ꯂꯥꯏꯕꯛ ꯐꯗꯨꯅ ꯍꯤꯡꯍꯧꯕ ꯊꯣꯛꯂꯕꯁꯨ ꯅꯍꯥ ꯑꯣꯏꯔꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯁꯤꯒꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯝꯃꯤ꯫ ꯇꯝꯄꯥꯛ ꯍꯅꯨꯔꯕꯤ ꯎꯟꯁꯥ ꯈꯨꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯃꯊꯟꯇ ꯁꯤꯡ ꯈꯔ ꯆꯜꯂꯝꯕꯅꯤ꯫ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯃꯥꯅ ꯆꯜꯂꯤꯕ ꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, "ꯍꯩ, ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯏꯗꯀꯣ꯫ ꯏꯆꯥ ꯅꯨꯄꯥꯗꯨ ꯃꯇꯪꯒ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯦ, ꯏꯊꯟꯇꯁꯨ ꯉꯥꯏꯔꯦ, ꯁꯤꯕꯁꯨ ꯌꯥꯗꯕꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯦ꯫ ꯍꯥ, ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯏꯊꯟꯇ ꯊꯣꯡꯒꯠꯄ ꯉꯝꯈꯤꯒꯗ꯭ꯔꯅꯦ? ꯌꯦꯡꯕ ꯇꯥꯕꯅꯤ." ꯃꯇꯝ ꯑꯃꯗ ꯇꯝꯄꯥꯛꯀꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏꯆꯠ ꯈꯪꯗꯕ ꯅꯨꯄꯥ ꯃꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯍꯦꯛꯇ ꯁꯤꯒꯟꯕꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯁꯤꯈꯤ꯫ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯃꯊꯃꯣꯏꯗ ꯆꯥꯛꯅ ꯅꯤꯡꯉꯝꯗꯅꯗꯤ ꯂꯦꯟꯖꯍꯧꯏ꯫ ꯇꯝꯄꯥꯛ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯥꯡꯒꯜ ꯊꯧꯅ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯍꯥꯛꯇꯨꯅ ꯁꯨꯔꯒ ꯆꯥꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯄꯥꯡꯒꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ꯫ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯁꯥꯔꯤꯕ ꯐꯩꯖꯥ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯅ ꯄꯨꯟꯕ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯉꯝꯅꯕ ꯃꯀꯣꯛ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯉꯝꯂꯤ꯫ "ꯏꯃꯥ ꯏꯕꯦꯝꯃ, ꯁꯤꯃꯇꯪ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯇꯝꯄꯥꯛꯅ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯟꯗꯨꯅ ꯆꯤꯡꯈꯥ ꯇꯝꯅ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯡꯗꯨ ꯍꯦꯛ ꯁꯤꯠꯇꯨꯅ ꯖꯔ ꯖꯔ ꯍꯦꯛꯇ ꯑꯣꯟꯊꯈꯤꯔꯝꯃꯤ꯫ ꯇꯝꯄꯥꯛ ꯂꯥꯎꯏ, ꯃꯈꯣꯜ ꯊꯣꯛꯅ ꯃꯍꯥꯛ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯑꯣꯟꯊꯔꯛꯄꯗꯨꯅ ꯆꯤꯡꯈꯥꯗ ꯃꯍꯥꯛ ꯇꯥꯔꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ "ꯑꯌꯣ, ꯏꯁ, ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ, ꯂꯣꯏꯅ ꯇꯠꯂ ꯃꯥꯜꯂꯤꯅ ꯇꯧꯔꯤꯁꯦ꯫ ꯑꯌꯣ." ꯃꯈꯣꯡ ꯃꯈꯨꯠꯇ ꯈꯔ ꯇꯠꯂꯤ, ꯏ ꯊꯣꯛꯄ ꯃꯐꯝꯁꯨ ꯌꯥꯎꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯣꯏꯔꯩꯇꯣꯟꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯏꯕꯣꯛ, ꯁꯣꯛꯄ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯈꯨꯕꯣꯝꯗ ꯏ ꯊꯣꯛꯑꯦ, ꯏꯕꯣꯛ, ꯅꯥꯕ꯭ꯔꯥ?" ꯁꯠ ꯐꯝꯊꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯁꯣꯝꯗꯁꯨ ꯏ ꯊꯣꯛꯂꯦ, ꯏꯕꯣꯛ, ꯇꯞꯅ ꯀꯨꯝꯊꯔꯛꯄ ꯌꯥꯗꯕ꯭ꯔꯥ?" ꯇꯝꯄꯥꯛꯅ, "ꯏꯁꯨ, ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯈꯣꯡꯐꯝ ꯍꯦꯛ ꯆꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯖꯔ ꯖꯔ ꯍꯦꯛꯇ ꯅꯥꯟꯊꯈꯤ꯫ ꯆꯤꯡꯈꯥ ꯌꯧꯔꯤꯕꯁꯤꯅꯤꯅꯦ꯫ ꯅꯥꯕꯅ ꯀꯔꯤꯅꯣꯝ ꯇꯧꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯍꯧꯖꯤꯛꯄꯨ ꯏꯕꯣꯛꯅ ꯆꯤꯡ ꯀꯥꯕ ꯃꯇꯝꯂꯣ ꯍꯅꯨꯊꯪꯁꯤꯗ? ꯏꯕꯣꯛꯀꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ, ꯑꯗꯨꯅ ꯁꯤꯡ ꯆꯟꯒꯦ ꯍꯥꯏꯗꯨꯅ ꯀꯥꯔꯨꯕꯅꯤ꯫ ꯏꯕꯣꯛ, ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ." "ꯉꯝꯒꯅꯤ. ꯎꯅ ꯈꯔ ꯈꯦꯠꯈꯤꯕꯒꯤꯅꯤ, ꯈꯔ ꯅꯥꯕꯇꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ ꯄꯣꯏꯔꯩꯇꯣꯟꯅ꯫ "ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯏꯕꯣꯛ." "ꯍꯣꯏ." ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯆꯠꯂꯤ꯫ ꯃꯁꯥꯗ ꯑꯅꯥ ꯆꯩꯅꯥ ꯈꯔꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯗꯨ ꯈꯥꯡꯕ ꯇꯥꯏ꯫ "ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯑꯗꯣ ꯅꯪꯕꯨ ꯀꯅꯥꯅꯣ, ꯀꯅꯥꯒꯤ ꯃꯆꯥꯅꯣ?" "ꯏꯕꯣꯛ, ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯅꯤ." "ꯏꯍꯦ, ꯑꯩꯗꯤ ꯃꯤꯠꯀꯁꯤ ꯂꯣꯏꯅ ꯁꯣꯛꯂꯕꯣꯏ, ꯅꯪꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦꯗꯅ." "ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯑꯣꯏꯔꯦꯀꯣ?" "ꯑꯧ ꯏꯕꯣꯛ, ꯌꯨꯝꯗ ꯍꯟꯕꯤꯔꯒꯦꯔꯥ?" ꯇꯝꯄꯥꯛꯅ ꯄꯣꯏꯔꯩꯇꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯏꯁꯨ, ꯏꯕꯣꯛ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪꯒꯤꯁꯦ ꯆꯤꯡꯗ ꯂꯥꯛꯄ ꯃꯥꯜꯂꯤ. ꯆꯤꯡꯗ ꯆꯠꯊꯣꯛꯀꯅꯨ. ꯅꯊꯟꯇ ꯈꯛ ꯆꯠꯀꯅꯨꯀꯣ, ꯅꯌꯨꯝꯗ ꯍꯜꯂꯣ." "ꯏꯕꯣꯛ, ꯑꯩꯁꯨ ꯁꯤꯡ ꯈꯔ ꯆꯟꯒꯦ ꯍꯥꯏꯅ ꯆꯤꯡ ꯀꯥꯔꯛꯏꯅꯤ." "ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯣ? ꯅꯪꯕꯨ ꯁꯤꯔꯒꯦ ꯈꯜꯂꯕ꯭ꯔꯥꯕ?" "ꯏꯕꯣꯛ, ꯈꯨꯜ ꯑꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯏ. ꯅꯪꯗꯤ ꯄꯥꯈꯪꯁꯨ ꯐꯥꯔꯦ. ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ. ꯍꯩ,
ꯑꯩꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯁꯤꯡꯗꯒ ꯀꯥꯔꯨꯔꯅꯨ ꯏꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯠ ꯁꯤꯡ ꯆꯠꯂꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯗꯧꯅꯤ ꯅꯪꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯥꯎ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯏꯗꯀꯣ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯉꯤ ꯈꯨꯜꯁꯦ ꯅꯪꯅ ꯑꯃꯨꯛ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯈ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯡꯖꯕꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯃꯥꯅ ꯆꯟꯈꯤꯕ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯌꯦꯡꯉꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯃꯗꯨꯅ ꯎꯗꯦꯅꯦ ꯄꯣꯏꯔꯩꯇꯣꯟꯅ ꯍꯪꯉꯤ ꯏꯕꯣ ꯀꯩꯅꯣ ꯊꯤꯕꯤꯔꯤꯕꯗꯨꯕꯣ ꯁꯤꯡ ꯀꯣꯛꯊꯣꯡ ꯃꯆꯥ ꯑꯃꯈꯛ ꯑꯩꯅꯅꯦ ꯆꯠꯂꯛꯈꯤꯕꯒꯤ ꯑꯣꯟꯊꯔꯛꯄꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯃꯗꯨ ꯌꯦꯡꯂꯤꯕꯅꯤ ꯄꯣꯏꯔꯩꯇꯣꯟꯁꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯎ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯏꯕꯣꯛ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯑꯁꯤꯗ ꯀꯗꯥꯏꯅꯣꯅꯦ ꯃꯥꯁꯨ ꯌꯦꯡꯉꯤ ꯎꯔꯦ ꯄꯣꯏꯔꯩꯇꯣꯟꯅ ꯏꯕꯣꯛ ꯑꯩ ꯂꯧꯊꯕꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯅ ꯆꯤꯡ ꯑꯗꯨꯗ ꯈꯔ ꯀꯥꯈꯠꯇꯨꯅ ꯎꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥꯁꯤꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯄꯣꯏꯔꯩꯇꯣꯟ ꯍꯦꯛ ꯇꯥꯔꯛꯏ ꯃꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯏꯉꯪ ꯉꯪꯅ ꯌꯦꯡꯊꯣꯛꯏ ꯀꯩꯅꯣ ꯁꯤ ꯈꯣꯟꯖꯦꯜꯗꯨꯕꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯎꯕ ꯐꯪꯗꯦ ꯎꯗꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯄꯜꯂꯤꯕꯁꯤꯡ ꯑꯗꯨ ꯆꯤꯡꯊꯩ ꯃꯈꯥ ꯇꯝꯅ ꯆꯤꯡꯊꯩ ꯃꯗꯨ ꯄꯤꯗꯨꯅ ꯏꯕꯣ ꯁꯤꯡꯁꯦ ꯑꯩꯅ ꯊꯣꯡꯒꯠꯄꯤꯔꯒꯦ ꯍꯣꯏ ꯁꯤꯡꯗꯨ ꯍꯅꯨꯕꯤꯗꯨꯒꯤ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯂꯤ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏ ꯏꯕꯣꯛꯁꯨ ꯆꯠꯄꯤꯔꯣ ꯑꯩ ꯁꯤꯡ ꯈꯔ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯃꯁꯤ ꯍꯥꯏꯕꯣꯟ ꯊꯣꯡꯅ ꯏꯟꯗꯦꯗ ꯂꯥꯎ ꯌꯨꯝꯗ ꯍꯟꯁꯤ ꯆꯤꯡꯗ ꯆꯠꯀꯅꯨ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯉꯤꯀꯣ ꯈꯨꯜꯁꯦ ꯅꯨꯄꯥ ꯇꯥꯡꯉꯤ ꯅꯪ ꯅꯨꯄꯥꯅꯤ ꯀꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦꯕꯣ ꯍꯩ ꯃꯈꯥ ꯇꯥꯅꯨꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝ ꯇꯧꯅ ꯁꯤꯈ꯭ꯔꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯅꯈꯣꯏ ꯂꯩꯇ꯭ꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯜꯁꯦ ꯃꯨꯠꯈꯤꯕ ꯁꯣꯏꯔꯣꯏ ꯂꯥꯎ ꯅꯪ ꯄꯥꯈꯪꯅꯤ ꯅꯪ ꯅꯨꯄꯥꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯉꯤ ꯄꯣꯏꯔꯩꯇꯣꯟꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯕ ꯇꯥꯔꯦ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯩ ꯄꯣꯏꯔꯩꯇꯣꯟꯅ ꯇꯝꯄꯥꯛꯇ ꯍꯪꯉꯤ ꯏꯕꯣꯛ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯂꯤꯕ ꯅꯨꯄꯥ ꯌꯥꯝꯅ ꯁꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯕꯔꯣ ꯃꯍꯩ ꯁꯤꯟꯅꯕꯗ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯏꯄꯨꯔꯣꯏꯕ ꯐꯪꯂꯦ ꯉꯟꯇꯥꯅ ꯁꯤꯈꯤ ꯑꯩꯁꯦ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯕꯅꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯌꯥꯝꯕ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯏꯕꯣꯛ ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯤꯕꯗ ꯃꯥꯁꯨ ꯉꯟꯇꯥꯅ ꯄꯥꯕꯨꯡꯒ ꯀꯥꯏꯅꯈꯤ ꯍꯥꯏ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯍꯦꯛꯇ ꯁꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ ꯏꯕꯣꯛ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯂꯥꯏꯅ ꯇꯝꯕꯅꯤ ꯈꯨꯜ ꯑꯁꯤꯗꯤ ꯂꯩꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯄꯪꯁꯤꯗ ꯁꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯈꯨꯜꯁꯨ ꯅꯠꯇꯦ ꯍꯥꯏ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯏꯕꯣꯛ ꯃꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯇꯝꯄꯥꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯦ ꯇꯝꯄꯥꯛꯅ ꯆꯞ ꯂꯦꯞꯇꯨꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯏꯕꯣꯛꯀꯤ ꯌꯨꯝꯁꯨ ꯌꯧꯔꯦ ꯏꯕꯣꯛ ꯂꯩꯍꯧꯔꯒꯦ ꯏꯁꯨꯒ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯅꯦ ꯍꯩ ꯅꯪ ꯅꯨꯄꯥꯅꯤ ꯀꯥꯎꯅꯨꯀꯣ ꯅꯊꯟꯇ ꯈꯛ ꯆꯠꯀꯅꯨ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯀꯅꯨ ꯄꯥꯈꯪꯅ ꯃꯍꯦꯜꯂꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯆꯔꯨꯁꯅꯨꯀꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯝꯄꯥꯛ ꯀꯣꯛꯇ ꯄꯨꯔꯤꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯄꯣꯏꯔꯩꯇꯣꯟꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ ꯁꯣꯝꯗꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯔꯝꯃꯤ ꯏꯃꯥꯒꯤ ꯄꯣꯏꯔꯩꯇꯣꯟ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯅ ꯅꯪꯕꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯒꯅꯨ ꯊꯣꯛꯀꯅꯨ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯏꯃꯥꯒꯤ ꯄꯣꯏꯔꯩꯇꯣꯟ ꯀꯣꯏꯊꯤ ꯊꯤꯖꯩ ꯀꯣꯏꯀꯧ ꯀꯧꯖꯩ ꯁꯅꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯦ ꯇꯣꯝꯕꯤꯅ ꯂꯥꯛꯇꯨꯅ ꯍꯪꯂꯩ ꯁꯅꯥꯔꯦ ꯀꯩꯗꯧꯔꯦ ꯅꯆꯥꯅꯨꯄꯥꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯤ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣꯕꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯏꯆꯦ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯆꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯃꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯦꯟꯊꯗꯨꯅ ꯃꯍꯥꯛ ꯀꯞꯆꯩ ꯇꯣꯝꯕꯤꯅ ꯉꯥꯏꯈꯣꯁꯤ ꯑꯃꯨꯛꯇ ꯃꯐꯝ ꯑꯃꯗ ꯂꯩꯖꯔꯝꯁꯅꯤ ꯏꯆꯦ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯁꯤ ꯐꯥꯎꯕ ꯌꯣꯛꯇꯨꯅ ꯊꯝꯂꯛꯄꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯦ
ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯃꯥꯏꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯤ ꯏꯆꯦ ꯏꯆꯥꯕꯨ ꯃꯄꯥꯜ ꯊꯣꯛꯍꯟꯗꯅ ꯃꯃꯥ ꯑꯩꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯏꯆꯦ ꯅꯪꯅ ꯅꯪꯒꯤ ꯅꯆꯥ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯦꯟꯅꯖꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯈꯨꯜ ꯑꯁꯤꯅꯒ ꯃꯔꯣꯟ ꯑꯃ ꯅꯨꯄꯥ ꯂꯩꯍꯩꯗꯕꯅꯤ ꯍꯦꯛꯇ ꯁꯤꯕ ꯑꯁꯨꯛ ꯋꯥꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯪꯅ ꯅꯆꯥꯅꯨꯄꯥꯕꯨ ꯄꯥꯈꯪ ꯐꯥꯅꯕ ꯐꯥꯎꯕꯗꯤ ꯌꯣꯛꯄꯤꯔꯦ ꯁꯅꯥꯔꯩ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗ 이봉호 ꯄꯣꯏꯔꯩꯇꯣꯟꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯒꯨꯝꯅ ꯇꯧꯈꯤꯅꯦ ꯍꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯆꯦ ꯃꯍꯥꯛ ꯀꯗꯣꯝꯗ ꯆꯠꯂꯝꯒꯅꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃꯨꯛꯇ ꯂꯦꯃꯤꯟꯅꯔꯨꯁꯤ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯦ ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯏꯆꯦ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯄꯣꯏꯔꯩꯇꯣꯟꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯇꯣꯝꯕꯤꯅ ꯍꯦꯛ ꯎꯔꯗꯨꯅ ꯍꯥꯏ ꯁꯥꯟꯅꯔꯩ 이봉호 ꯄꯣꯏꯔꯩꯇꯣꯟꯗꯤ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏ ꯍꯥ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯎꯔꯨꯕꯗ ꯃꯥꯅ ꯀꯞꯂꯝꯕꯗꯨ ꯇꯣꯛꯇꯨꯅ 이마기 bungo 이마기 ꯄꯣꯏꯔꯩꯇꯣꯟ 이마기 bungo ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗꯅ 이마기 bungo ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯊꯣꯛꯂꯝꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯆꯥꯁꯤ ꯆꯤꯡꯗ ꯁꯤꯡ ꯈꯔ ꯆꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯆꯠꯄꯅꯤ ꯍꯥ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯍꯥꯏꯕ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯣꯏꯅ ꯍꯥꯏꯕꯒꯦ ꯏꯃꯥ ꯁꯨꯝ ꯆꯠꯄꯅꯤꯗ ꯇꯣꯝꯕꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏ 이봉호 ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯎꯅꯦ ꯅꯪꯁꯨ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ ꯅꯪꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯀꯌꯥꯝ ꯋꯥꯖꯩ ꯅꯪ ꯅꯨꯄꯥꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯅꯦ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯀꯅꯨ ꯅꯊꯟꯗ ꯈꯛ ꯆꯠꯀꯅꯨꯀꯣ ꯍꯣꯏ ꯃꯥꯕꯣ ꯅꯪ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯅꯃꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯕꯅꯤ ꯁꯅꯥꯔꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ 이봉호 ꯅꯪ ꯐꯖꯅ ꯂꯩꯌꯨꯀꯣ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯣꯏ ꯃꯥꯕꯣ ꯇꯣꯝꯕꯤ ꯆꯠꯈ꯭ꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ ꯁꯅꯥꯔꯩꯅ ꯍꯥꯏ ꯏꯆꯥꯒꯤ ꯇꯨꯝꯃꯨꯝ ꯅꯥꯝꯃ ꯇꯦꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯄꯥꯜ ꯊꯣꯛꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯒ ꯅꯆꯥꯏꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯆꯥꯏꯒꯤ ꯊꯃꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯁꯨꯝ ꯈꯔ ꯄꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯩ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯃꯄꯥꯜ ꯈꯛ ꯊꯣꯛꯄ ꯌꯥꯗꯦ ꯈꯨꯜ ꯑꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯅꯨꯄꯥ ꯇꯥꯡꯉꯤ ꯅꯨꯄꯥ ꯌꯥꯝꯅ ꯁꯤꯒꯠꯂꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯟꯅ ꯁꯤꯈꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯏꯃꯥ ꯑꯃꯨꯛ ꯐꯪꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯃꯄꯥꯜꯗ ꯈꯛ ꯊꯣꯛꯀꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯁꯅꯥꯔꯩ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯋꯥꯖꯔꯝꯕꯗꯨ ꯄꯨꯡꯐꯥꯌꯦꯛ ꯐꯔꯦ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏ ꯅꯨꯄꯥ 5 ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯑꯃ खरा साउरप तरुबा अंगांग अमा अदुगा पाखंग मपुंग फारबा मखोई अनि अमनी मखोई मखोई सिंगबु मागी मागी ममा मबोक सिंगना यामना लुना साना सेक्सीना थमजै मपालिपाल अमदा थोखन बनते सनारेगिरी युम अदुदा ममा मसा मखोई अनिदा लैजबनी करिगुम्बा कांदा लंबी लमखांगदा खुलेकाय अदुगी नुपामा हेक थेंगनबा थोक्लबदी मयुम ताना सिंगदुना पुरकनै असुमना नुमिदांग ओइसिंख्रे लैरिबा युम खुदिंगमक थोंगसेना सेना लोनसिनख्रे सनारेगी ममा मसा मखोई अनिसु नुमिदांगी साक्तु पुन्ना सामिनरबा मतुंगदा तुमनबा थौरांगलक्ले सनारेना मसानुपादा हाय इमागी पोइरेक्तोन अहिंगदा मपालिपान थोकनिंगा हायदना खक्थोकनुको यामना चेक्सिनदबा यादबने हुइमा असुमना ममा मसा मखोई अनिसु तुमथानाख्रे असुमना अहिंगी मतमसु असुम असुम तपना ओइसिलक्ले मतम असिदा युमलक्ता लैबा मनिंग ओइरपना तोपना लैबा युम अदुगी थोंगदु मथंता गेगे लाउना हांदोरे नुंसिसु अमता सिटपा नते युम अदुगी मनुंगदगी नुपी अमखक मखोंग थांगदुन थोंगलै मंगोलदा सपलेपी अदुगा मागी ताइबंग सकलोंदु येंगबदा यामना कीबा हाइनदबा सक्तम अमदा ओंथोरै महाक भूतनी खुल्लसिदा ताइबंग मी कनामता खंगहंदना साथुपतुन लैबा भूतनी महाक भूत लुखराबिनी मथंता मसागी मखुतु थेक्तुना हाइसे अम्मा अनि अहुम अमना अंगा अदुगा अम्मा अनि
ꯑꯅꯤ ꯑꯃꯅ ꯄꯥꯈꯪ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯑꯩꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯁꯥꯠꯇꯨꯃ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇꯨꯗ ꯈꯨꯔꯣꯛ ꯈꯣꯠꯂꯤ ꯍꯧꯔꯤꯕ ꯁꯝ ꯈꯔꯗꯨꯁꯨ ꯌꯥꯝꯅ ꯐꯜꯂꯤ ꯃꯃꯤꯠ ꯅꯥꯝꯃꯅ ꯆꯐꯨꯃꯨꯛ ꯂꯥꯎꯏ ꯑꯗꯨꯒ ꯃꯃꯤꯠ ꯅꯥꯝꯃꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯃꯅꯥꯇꯣꯟ ꯑꯗꯨꯁꯨ ꯐꯩꯅ ꯄꯥꯜꯂꯤ ꯃꯁꯤꯃꯛ ꯑꯗꯨꯅ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯥꯏ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯥꯠ ꯀꯌꯥ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯅꯨꯄꯥꯁꯤꯡꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯄꯅꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯈꯤꯕꯒꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯃꯍꯥꯛ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯕ ꯂꯨꯍꯦꯟꯕꯗꯨ ꯃꯈꯣꯡꯅ ꯁꯣꯔꯣꯛ ꯑꯗꯨ ꯆꯠꯂꯝꯃꯤ ꯃꯁꯤꯕꯨ ꯑꯔꯨꯕꯤꯅ ꯍꯦꯛ ꯎꯔꯝꯃꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯀꯧꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪꯉꯣꯟꯗꯅꯦ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯗꯣꯝꯆꯥꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ ꯂꯨꯍꯦꯟꯕꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯂꯨꯍꯦꯟꯕꯅ ꯍꯪꯏ ꯏꯗꯣꯝꯆꯥ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯁꯨꯝꯗꯧꯕ ꯏꯕꯨꯡꯉꯣ ꯉꯁꯤꯁꯦ ꯅꯗꯣꯝꯆꯥꯅꯦ ꯌꯨꯝꯁꯦ ꯈꯔ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯄ ꯇꯧꯕ ꯑꯗꯨꯗ ꯎꯄꯨ ꯑꯃꯈꯛ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯊꯟꯇꯅꯒ ꯑꯣꯏꯔꯦ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ ꯅꯪꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕ ꯏꯗꯣꯝꯆꯥ ꯑꯩꯕꯨ ꯌꯨꯝꯗ ꯏꯃꯥꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯅꯧꯊꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ ꯅꯗꯣꯝꯆꯥꯅ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ ꯂꯥꯛꯑꯣ ꯑꯩ ꯏꯊꯟꯇꯅ ꯃꯗꯣ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯇꯧꯕꯅꯤ ꯏꯗꯣꯝꯆꯥ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯁꯦ ꯅꯗꯣꯝꯆꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕꯤꯅꯦ ꯑꯩꯁꯦ ꯑꯁꯨꯝꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯂꯨꯍꯦꯟꯕꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤ ꯋꯥ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯂꯥꯛꯑꯣ ꯁꯠ ꯊꯥꯡꯂꯝꯂꯒꯦ ꯀꯨꯏꯅꯗꯤ ꯌꯥꯔꯣꯏ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯍꯣꯏ ꯀꯨꯏꯔꯣꯏꯗ ꯑꯔꯨꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯂꯥꯡꯗ ꯅꯪꯁꯨ ꯊꯨꯔꯤꯗꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯍꯥꯠꯂꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯅꯤꯡꯖꯕ ꯊꯨꯡꯒꯗꯧꯔꯦ ꯃꯈꯣꯜꯗꯨ ꯇꯞꯅ ꯏꯕꯨꯡꯉꯣ ꯆꯪꯂꯛꯎ ꯍꯦꯛꯇ ꯆꯪꯂꯛꯎ ꯂꯨꯍꯦꯟꯕꯁꯨ ꯆꯪꯉꯤ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ ꯑꯔꯨꯕꯤꯅ ꯏꯕꯨꯡꯉꯣ ꯁꯣꯝꯗꯅꯤ ꯁꯣꯝꯗ ꯁꯨꯝ ꯆꯪꯉꯣ ꯂꯨꯍꯦꯟꯕ ꯀꯥꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯀꯥ ꯃꯅꯨꯡ ꯑꯗꯨ ꯌꯦꯡꯕꯗ ꯎꯄꯨꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯃꯥꯅ ꯍꯪꯉꯤ ꯏꯗꯣꯝꯆꯥ ꯁꯣꯝꯗꯗꯤ ꯎꯄꯨ ꯑꯃꯇ ꯂꯩꯇꯦꯗ ꯀꯗꯣꯝꯗꯅꯣ ꯎꯄꯨ ꯂꯩ ꯍꯥꯏꯕꯕꯣ ꯏꯕꯨꯡꯉꯣ ꯂꯩꯕꯅꯤ ꯃꯨꯟꯅ ꯌꯦꯡꯉꯣ ꯅꯪꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯅꯦ ꯂꯩꯕꯅꯤ ꯍꯟꯅ ꯑꯃꯨꯛꯀ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯎꯄꯨꯗꯤ ꯂꯩꯕ ꯁꯨꯛꯎ ꯎꯗꯦ ꯂꯩꯇꯦꯗ ꯏꯗꯣꯝꯆꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤꯃꯨꯛ ꯇꯧꯕꯤꯔꯤꯕ꯭ꯔꯣ ꯂꯩꯁꯨ ꯂꯩꯇꯅ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯏ ꯑꯔꯨꯕꯤꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯨꯍꯦꯟꯕꯅ ꯀꯩꯅꯣ ꯏꯗꯣꯝꯆꯥ ꯊꯣꯡꯒ ꯂꯣꯟꯁꯤꯟꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯗꯣꯝꯆꯥ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯎ ꯑꯩ ꯆꯠꯂꯒꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏ ꯅꯗꯣꯝꯆꯥꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯗꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯂꯨꯍꯦꯟꯕ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯏꯗꯣꯝꯆꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯧꯅ ꯇꯧꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯃꯤ ꯅꯣꯛꯈ꯭ꯔꯒ ꯑꯩꯕꯨ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯑꯩ ꯆꯠꯂꯒꯦ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯨꯍꯦꯟꯕ ꯃꯈꯣꯡ ꯊꯥꯡꯗꯣꯛꯏ ꯑꯗꯨꯒ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯃꯈꯣꯜꯗꯨ ꯉꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯉꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯚꯨꯠꯀꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯑꯣꯟꯊꯣꯛꯏ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯏ ꯂꯨꯍꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯈꯣꯜꯗꯨ ꯍꯧꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯏ ꯃꯍꯥꯛꯅ ꯁꯨꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯇꯥꯔꯝꯃꯤ ꯆꯞ ꯂꯦꯞꯇꯨꯅ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ ꯑꯔꯨꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯕꯅꯤ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯊꯥꯕꯂꯩꯒꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ ꯍꯩꯁ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯗ
ꯑꯔꯨꯕꯤ ꯍꯣꯏꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ? ꯃꯈꯣꯏꯗ ꯅꯨꯄꯥ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩ ꯃꯈꯣꯏꯗ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯃꯈꯣꯡ ꯊꯥꯡꯏ꯫ ꯁꯣꯝꯗꯅ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯊꯧꯔꯕ ꯃꯈꯨꯖꯤꯟ ꯑꯗꯨꯅ ꯂꯨꯍꯦꯟꯕꯒꯤ ꯃꯁꯥꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯣꯛ ꯆꯣꯛ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗꯁꯨ ꯊꯤꯟꯖꯤꯜꯂꯤ, ꯈꯣꯠꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯨꯍꯦꯟꯕ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯤ꯫ ꯅꯨꯄꯥ ꯃꯥꯕꯨ ꯍꯥꯠꯂꯕꯗ ꯚꯨꯠ ꯅꯨꯄꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯅꯨꯄꯥ ꯍꯥꯠꯂꯕ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯇ ꯉꯥꯏꯔꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪ ꯑꯁꯤꯗ ꯄꯥꯈꯪ ꯄꯣꯏꯔꯩꯇꯣꯟꯕꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯂꯕ꯫ ꯍꯦ ꯄꯣꯏꯔꯩꯇꯣꯟ, ꯃꯊꯪꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ, "ꯑꯣ ꯑꯔꯨꯕꯤ, ꯑꯣ ꯑꯔꯨꯕꯤ, ꯅꯪꯕꯨ ꯂꯩꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ, ꯑꯣ ꯑꯔꯨꯕꯤ!" ꯚꯨꯠ ꯅꯨꯄꯤꯗꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ, "ꯑꯦ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ? ꯀꯅꯥꯅꯣ?" ꯊꯥꯕꯂꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯏ, "ꯑꯣ ꯑꯔꯨꯕꯤ, ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ? ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯑꯔꯨꯕꯤ!" ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯂꯨꯍꯦꯟꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯀꯥꯆꯤꯟ ꯑꯃꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯛꯇꯕꯗꯤ ꯐꯔꯛ ꯇꯥꯔꯒꯅꯤ, ꯑꯗꯨꯅ ꯁꯤꯗ ꯊꯝꯂꯕ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯅ꯫ ꯑꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯔꯨꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯂꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯆꯦ ꯑꯣꯏꯔꯦ, ꯑꯩꯗꯤ ꯀꯅꯥ ꯀꯅꯥꯒ ꯃꯥꯟꯅꯨꯔꯦ, ꯀꯥꯈꯠꯂꯛꯎ ꯏꯆꯦ, ꯐꯝꯁꯤ." ꯊꯥꯕꯂꯩꯅ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯀꯅꯥꯒ ꯂꯥꯛꯀꯦꯕ?" "ꯀꯅꯥꯁꯨ ꯂꯥꯛꯇꯦꯅ, ꯀꯅꯥꯁꯨ ꯂꯩꯇꯦ." "ꯀꯩꯅꯣꯗ, ꯑꯩꯕꯨ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯒꯨꯝꯅ ꯇꯧꯏꯗ, ꯑꯁꯦꯡꯀꯤ ꯃꯤ ꯑꯝꯇ ꯂꯥꯛꯇꯕ꯭ꯔꯅꯦ?" "ꯂꯥꯛꯇꯦ ꯍꯥꯏꯋꯥꯅꯤ ꯀꯩꯅꯣ ꯏꯆꯦ, ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯈꯤ, ꯁꯣꯝꯗꯒꯤ ꯃꯥꯜꯂꯤ." "ꯑꯣꯟꯅꯔꯦ, ꯏꯆꯦꯅ ꯁꯦꯔꯥꯟꯅꯅ ꯇꯥꯔꯤꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯤꯗꯗꯤ, ꯑꯩꯇꯅꯦ ꯂꯩꯔꯤꯕ." "ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯏꯗ ꯇꯥꯈꯤꯕꯗꯨꯕꯨ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ." "ꯍꯣꯏ, ꯑꯣꯟꯅꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ." ꯊꯥꯕꯂꯩ ꯃꯄꯨꯛꯅꯤꯡꯗꯗꯤ ꯏꯁꯤꯡ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯑꯔꯨꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯊꯣꯛꯅꯁꯨ ꯃꯅꯥꯁꯤ ꯁꯤꯡꯈ꯭ꯔꯦꯗ, ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯀꯥꯏꯅ꯫ ꯑꯣ, ꯑꯩꯅ ꯃꯤ ꯍꯥꯠꯄ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯍꯥꯠꯁꯨ ꯍꯥꯠꯈꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯕꯨꯠꯀꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯂꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯤ꯫ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯗꯨꯅ ꯂꯨꯍꯦꯟꯕꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯐ꯭ꯔꯦꯛ ꯍꯥꯏꯅ ꯊꯨꯗꯦꯛꯏ, ꯑꯗꯨꯒ ꯃꯌꯥꯅ ꯄꯦꯗ꯭ꯔꯦꯛ ꯁꯥꯏꯒꯥꯏꯕ ꯍꯧꯏ꯫ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯊꯦꯛꯇꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯃꯍꯥꯛ ꯆꯥꯔꯝꯃꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ, ꯑꯩꯅ ꯂꯣꯏꯅ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯃ ꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯕꯗꯨꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯆꯥꯔꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯎꯒꯅꯤ꯫ ꯃꯗꯨ ꯃꯇꯪꯗꯨ ꯁꯣꯏꯗꯅ ꯆꯥꯈꯤꯒꯦ ꯑꯩ." ꯃꯍꯥꯛꯅ ꯆꯥꯔꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯎꯅ ꯆꯥꯖꯩ꯫ ꯃꯥꯒꯤ ꯃꯔꯝꯗ ꯈꯨꯜꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯇꯅ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤ ꯈꯔꯅ ꯂꯣꯟꯅ ꯉꯥꯡꯅꯕ ꯋꯥ ꯈꯔꯗꯤ ꯂꯩ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯅ ꯊꯣꯏꯅꯨꯗ ꯍꯪꯉꯤ, "ꯏꯅꯦ, ꯃꯥꯒꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ, ꯃꯥꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ? ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯩꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯑꯍꯣꯡꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ?" "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯁꯛꯍꯦꯟꯕꯤ, ꯑꯩꯅꯗꯤ ꯅꯪꯉꯣꯟꯗꯒꯤ ꯐꯅꯗꯤ ꯍꯥꯜꯂꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ꯫ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯍꯣꯡꯗꯦꯅꯦ, ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯔꯝꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯂꯤ꯫ ꯉꯛꯄ ꯍꯥꯏꯕꯕꯨ ꯏꯅꯦ, ꯉꯛꯂꯤꯕꯅꯤ, ꯃꯄꯣ ꯑꯝꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯑꯩꯁꯨ ꯐꯅꯗꯤ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯏꯅꯦ, ꯃꯁꯤꯕꯨ ꯃꯈꯣꯏꯒꯤ ꯈꯣꯏꯗꯋꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯁꯥꯟꯅꯔꯕ ꯖꯥꯠꯂꯣ? ꯑꯩꯗꯤ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯑꯦ, ꯁꯨꯝ ꯆꯤꯡꯅꯁꯜꯂꯛꯑꯦꯕ꯫ ꯈꯣꯏꯗꯋꯥ ꯍꯥꯏꯕ ꯁꯛꯍꯦꯟꯕꯤ, ꯃꯥꯒꯤꯁꯤꯕꯨ ꯃꯗꯨ ꯑꯣꯏꯔꯗ꯭ꯔꯅꯦ? ꯅꯍꯥ ꯁꯨꯝ ꯑꯣꯏꯗꯨꯅ ꯃꯄꯣ ꯑꯝꯇ ꯀꯥꯏꯗꯅ ꯂꯩꯕ, ꯑꯣꯏꯔꯝꯕ ꯇꯥꯏꯀꯣ꯫ ꯀꯤꯖꯔꯩꯗ ꯑꯣꯟꯊꯣꯛꯅ, ꯈꯣꯏꯗꯋꯥ ꯁꯥꯟꯅꯕꯤ ꯅꯨꯄꯤ,
ꯍꯅꯨꯕꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤꯕꯣ? ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯦꯀꯣ, ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯆꯤꯡꯅꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯈꯔꯁꯨ ꯂꯩꯈ꯭ꯔꯦ꯫ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ, ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯕꯨꯠ ꯉꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯁꯨ ꯃꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯥ ꯑꯗꯨ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯕꯨꯠ ꯅꯨꯄꯤ ꯀꯌꯥꯅ ꯃꯉꯣꯟꯗ ꯏꯔꯥꯡ ꯀꯌꯥ ꯇꯧꯁꯤꯜꯂꯤ, ꯃꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯏꯁ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖꯁꯥꯏꯅꯣ? ꯃꯤꯠꯁꯤ ꯅꯥꯔꯦꯗꯀꯣ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯆꯩꯗꯣ? ꯆꯩꯗꯨꯅ ꯑꯩꯒꯤ ꯃꯤꯠꯁꯤ ꯊꯤꯟꯖꯤꯜꯂꯒ ꯏꯃꯤꯠꯁꯤ ꯍꯦꯛꯇ ꯇꯥꯡꯍꯟꯖꯈ꯭ꯔꯒꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯅ ꯃꯤꯁꯨꯝ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯕꯨꯠ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯕꯨꯠ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ, ꯑꯩꯒꯤ ꯅꯤꯡꯖꯕ ꯊꯨꯡꯖꯔꯦ, ꯑꯩ ꯄꯦꯜꯂꯦ, ꯃꯥꯕꯨ ꯑꯩꯇꯒꯤ ꯑꯣꯏꯔꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯑꯦ, ꯇꯥꯏꯕꯪ ꯃꯤ, ꯕꯨꯠꯁꯥ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯂꯕꯅꯤ꯫ ꯃꯥꯏꯕ ꯑꯃꯨꯕꯅ ꯍꯤꯒꯥꯞ ꯂꯩꯀꯥꯞ ꯇꯧꯗꯨꯅ ꯕꯨꯠ ꯅꯨꯄꯥ ꯑꯃꯨ ꯐꯥꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯕꯨꯠ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗ ꯑꯣꯛ ꯈꯣꯡꯈꯩ ꯀꯞꯂꯝꯃꯤ꯫ ꯊꯃꯣꯏ ꯀꯥꯏꯅ ꯃꯍꯥꯛ ꯀꯞꯆꯔꯝꯃꯤ꯫ ꯌꯥꯔꯣꯏ, ꯌꯥꯔꯣꯏꯌꯦ, ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯈꯤꯕ ꯌꯥꯔꯣꯏ, ꯑꯩ ꯏꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯑꯎꯕ ꯕꯨꯠꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯂꯛꯅꯩ꯫ ꯃꯁꯤꯒꯤ ꯕꯨꯠ ꯅꯨꯄꯥ ꯐꯥꯕꯤ ꯕꯨꯠ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗ, ꯍꯣ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤ, ꯅꯪꯒꯤꯗꯣ ꯀꯞꯄꯤꯔꯣ? ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯔꯦꯝꯅꯕ ꯋꯥꯐꯝ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯎꯗꯨꯅ, ꯍꯩ, ꯅꯈꯣꯏꯒꯤꯗꯣ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤ ꯀꯥꯏꯅ ꯀꯞꯅꯤꯡꯕꯅꯦ, ꯆꯠꯂꯣ ꯍꯥꯟꯅ꯫ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤ, ꯍꯣ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤ꯫ ꯕꯨꯠ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯊꯃꯣꯏ ꯁꯣꯛꯅ ꯑꯣꯟꯊꯣꯛꯅ ꯄꯦꯟꯗꯅ ꯀꯞꯆꯔꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯁꯛꯆꯩ꯫ ꯍꯥꯠꯀꯅꯤ, ꯑꯩꯅ ꯍꯥꯠꯀꯅꯤ, ꯅꯨꯄꯥ ꯄꯨꯝꯕ ꯍꯥꯠꯀꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯅꯨꯄꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯥ ꯕꯨꯠꯄꯨ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯣꯟꯅ ꯂꯧꯗꯨꯅ ꯂꯩꯔꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯈꯨꯜ ꯑꯁꯤ ꯂꯩꯕ ꯅꯨꯄꯥꯁꯤꯡꯕꯨ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯍꯥꯠꯂꯤꯕꯅꯤ꯫ ꯑꯍꯤꯡꯗ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯠꯄꯁꯨ ꯌꯥꯎꯏ, ꯊꯋꯥꯏ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯄꯁꯨ ꯌꯥꯎꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯂꯩꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯀꯌꯥ ꯑꯃ ꯂꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯃꯌꯥꯝꯗꯒꯤ ꯇꯣꯞꯅ ꯂꯩꯔꯤꯕ ꯑꯔꯨꯕꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯂꯣꯟꯅ ꯃꯩ ꯊꯥꯔꯁꯤ, ꯑꯗꯨꯒ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯊꯃꯣꯏꯗꯁꯨ ꯑꯔꯨꯕꯤꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯦꯞꯇꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯁꯛꯁꯨ ꯀꯔꯤꯁꯨ ꯍꯣꯡꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯩ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯧꯅꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯊꯣꯛꯂꯛꯏ, ꯃꯥꯒꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯑꯔꯨꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯩꯅꯝ ꯑꯃ ꯂꯪꯁꯤꯜꯂꯤ꯫ ꯃꯩꯅꯝ ꯑꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯕꯨ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯦ꯫ ꯏꯃꯨꯡꯗ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯅꯤꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯅꯝꯂꯛꯏ꯫ ꯃꯍꯥꯛ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯛꯏ꯫ ꯌꯨꯝꯊꯛꯇ ꯌꯦꯡꯂꯨꯕꯗ ꯃꯩꯅ ꯌꯣꯝꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨꯅ ꯂꯥꯎꯔꯛꯂꯤꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯨ ꯂꯣꯏꯅ ꯇꯥꯟꯅꯩ꯫ ꯃꯗꯨꯗ ꯃꯈꯣꯏ ꯄꯥꯈꯠꯅꯩ꯫ ꯃꯩꯗꯨꯅ ꯀꯟꯅ ꯆꯥꯛꯈꯤꯕꯅ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ, ꯆꯣꯡꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯆꯣꯡꯊꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯁꯥꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯃꯩꯅ ꯋꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯂꯛꯏ꯫ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫
ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯔꯛꯂꯦ, ꯈꯪꯅꯔꯛꯂꯦ꯫ ꯆꯨꯝꯂꯦꯗꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗꯣ, ꯃꯍꯥꯛ ꯃꯤ ꯅꯠꯇꯦ, ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥ ꯄꯨꯝꯕ ꯆꯥꯊꯣꯛꯂꯤꯕꯁꯦ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯃꯥꯇ ꯁꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯕꯨꯠ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫